Haima, tao khudo, kari no nanga tawri dubo. Nang sideba, ontok na sakhat khidre he saita. Ai khoi se, haujik sel pai ra bani ne. Crorepati oi ra bani ne. Crorepati na bu, sak adu mai chana bra ha. Ato now, ai di khang di he, a sen pai ba mi se, a chak ka man chana ja hai ba. Tao khudum, sen pai ba mi di ne. Sak sa ba da makha da chana dini nang bo. Se ai table a sob se sida phamaga sa do ba khangabra aduga ne sen pai ba mi di sak sa ba se khutna sana de khangabra Ha, a sen pai ba mi di, a chak khutna chana ja hai ba. O, ai khang ni adu di. Adu aina tabada to now do sejam na pai go mi ama oye hai. Magi yum yam na phajaba ama ju sari hai. Adu ai khoi chalaga amuk tu yengusi. Taning de he, kaja yegi wa ino. Kanyaw di, ngarang khatte ite mapa so so me am chantana. Hira ta man huya li aduna, pura ta na hobani. O mana korpati oibada ai tharoga kaina dore ngasi ayu tap taba makai keselaga maki semduna tonaw unaruni haiduna sakre o tonaw unaba satpase Mantri madon unaba satpaga sabe mana kre haiba Harodi kai doba satliba ha o tonaw do korpati oire aduna sen puruni haiduna sakrini fajaba ama sakrabani nangna thajadraga yengusi law ai so tonaw gi yumdo amakta yengninga haiba lao chalurasi Hey, chak chenunya. Kanyaw hai ba huran ba dune kamanya. Yum phajaba sa de no me. Wa thi wa re. Anang di, akalam kanda English kang mata muge hai ba. As, tao khudo, English kang badi ai hai ke doroge. Se. This is all and there radio in 5 divided into 3.5 minus 5.10. What number 5? My bum so bugil la khai. Okay, you no smoking. Other 10. Khang ye ko ta khudo. Adudi sen pai ba mina kamai no ke haido amuk tamsi. O, a sen pai ba mina no ko se, a kamai no ke to now. Ta khudo karim to waru no ai lo ne ta ke se sen pai ba mi dine somai ne no pani se. Mathai thaina ngaida achauba khul ama singya da leirami khuldugi manakta nga marang kaina leiba turel ama su cheli turel dugi horak phamsi khuldugi nongchup thangba chingol dagini singduda uwa marang kaina hobana lamlaki sa singsu yamna leirami khunja singna chana naba sanga gi damakta awat pa leiramdi asida sunatana lau singu taunaba chingmai amasu tampaki saruk singsu leirami khunja singdusu thoidokna suba nomba kanba ngakta oibana saba thakpa awat apa leiramdi khulduda mapa mamana amata pokchaba ngamtha kauba nupa macha ama leirami mathanta pokchabagi haunabi mapa mamana luna chana taurami leikai gi mamanaba singa phauba ningthina tina halamdi imung amasung leikai gi thaba ingkhang na chingbasu yariba makhai yawhande mama mapa anina mabu ta senaduna leirami kum ama khulduda laiwong khangdaba leina ama sandoktuna mioi kaya ama sikhi leina duna maram oiduna ngamthagi mama mapa ani adusu leikhidri ngamthadi matam aduda chahi 3 khatamak mangairi mapa mamana leikhidraba matungda yumjaududa ngamtha matomta leirami nongmagi ngamtha mapung marei pharaklami mahaki chananaba mahai marung singdi watlamdi mapa mamana thambiramba pokai singsu nongmadi soidana loikhigani khanjarami Haujikti aigi ima pabasu amatta leitre. Ima pabana thambiramba lan thum sing ase nongmadi soidana loikhigani. Aduna
ꯑꯩ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯁꯦꯟ ꯇꯥꯟꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯉꯝꯊꯥꯅ ꯃꯃꯥ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨꯕꯨ ꯇꯦꯛꯇ ꯀꯥꯏꯗ ꯂꯩꯅꯕꯒꯤꯗꯃꯛ ꯊꯕꯛ ꯀꯌꯥ ꯑꯃ ꯁꯨꯔꯝꯃꯤ꯫ ꯆꯤꯡꯗ ꯆꯠꯇꯨꯅ ꯁꯤꯡ ꯆꯜꯂꯝꯃꯤ ꯑꯃꯗꯤ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛꯅ ꯇꯧꯔꯝꯃꯤ꯫ ꯉꯝꯊꯥꯒ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯉꯝꯊꯥꯒꯤ ꯃꯔꯜ ꯃꯊꯨꯝꯁꯤꯡ ꯑꯗꯨ ꯀꯜꯂꯛꯄꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯃꯥꯡ ꯇꯥꯛꯍꯜꯂꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯏꯇꯥꯎ, ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯉꯝꯊꯥꯁꯦ ꯃꯔꯜ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯏꯇꯥꯎꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯍꯜꯂꯁꯦ꯫ ꯏꯇꯥꯎꯒꯤ ꯋꯥꯐꯝꯗꯨ ꯑꯩꯁꯨ ꯍꯧꯗꯣꯛꯀꯦ ꯈꯜꯂꯝꯂꯤꯕꯅꯤꯅꯦ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯔꯜ ꯃꯊꯨꯝ ꯈ꯭ꯋꯥꯏꯗꯒꯤ ꯂꯩꯕ ꯃꯤ ꯍꯥꯏꯔꯗꯤ ꯉꯝꯊꯥꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯥꯕꯨ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤ ꯀꯥꯏꯅ ꯊꯥꯒꯠꯄꯤꯕꯁꯤꯗ ꯃꯥ ꯌꯥꯝꯅ ꯆꯥꯎꯊꯣꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯃꯔꯜ ꯃꯊꯨꯝꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯇꯥꯎ ꯁꯨꯝꯗꯣꯛꯂꯁꯦ꯫ ꯉꯝꯊꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯁꯦ, ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯆꯥꯛ ꯆꯥꯅꯁꯤ ꯍꯥꯏꯅ ꯍꯧꯔꯨꯔꯒ ꯃꯗꯨꯗ ꯆꯪꯕ ꯆꯦꯡ ꯆꯥꯛ ꯄꯨꯝꯕ ꯉꯝꯊꯥꯗ ꯄꯨꯊꯣꯛꯍꯜꯂꯁꯦ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯂꯁꯤ꯫ ꯑꯣ ꯏꯇꯥꯎ, ꯑꯣ ꯏꯇꯥꯎ, ꯏꯇꯥꯎ ꯉꯝꯊꯥ, ꯅꯇꯥꯎ ꯑꯩꯈꯣꯏ ꯂꯥꯛꯂꯤꯌꯦ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ꯫ ꯏꯇꯥꯎ ꯍꯣꯏ, ꯌꯥꯝ ꯊꯥꯖꯗꯅ ꯅꯇꯥꯎ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯒꯦ? ꯏꯇꯥꯎꯗꯤ ꯅꯔꯜꯅ ꯊꯨꯝꯒ ꯄꯩꯒ ꯂꯩꯁꯜꯂꯕꯅꯤꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯈ꯭ꯔꯦꯅꯦ꯫ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯁꯤꯡ ꯆꯥꯛ ꯆꯥꯅꯁꯦ ꯍꯥꯏꯅꯕꯅꯤ꯫ ꯃꯗꯨꯗ ꯏꯇꯥꯎꯕꯨꯁꯨ ꯌꯥꯎꯍꯟꯁꯤ ꯍꯥꯏꯅ ꯍꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯩꯅꯦ ꯏꯇꯥꯎ, ꯃꯌꯥꯝ ꯄꯨꯟꯕꯗꯣ ꯑꯩꯁꯨ ꯁꯣꯏꯗꯅ ꯌꯥꯎꯒꯅꯤ꯫ ꯑꯗꯨꯗ ꯏꯇꯥꯎ, ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯏꯇꯥꯎꯒꯤ ꯅꯥꯛꯇ ꯂꯥꯛꯆꯔꯤꯕꯁꯦ ꯏꯇꯥꯎꯅ ꯂꯟ ꯊꯨꯝ ꯂꯩꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯊꯣꯛꯂꯦꯗꯣ꯫ ꯑꯗꯨꯅ ꯍꯌꯦꯡꯒꯤ ꯆꯥꯛꯆꯥ ꯍꯩꯖꯥꯅꯕ ꯑꯁꯤꯗ ꯆꯪꯒꯗꯕ ꯉꯥ ꯆꯥꯛꯁꯤꯡꯗꯣ ꯏꯇꯥꯎꯅ ꯂꯣꯏꯅ ꯄꯨꯊꯣꯛꯄꯤꯔꯣꯅ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯍꯌꯦꯡꯒꯤ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯅꯇꯥꯎ ꯑꯩꯍꯥꯛꯅ ꯉꯝꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗ꯭ꯔꯕ ꯃꯇꯥꯎꯁꯤꯡꯗꯨꯅ ꯇꯠꯇꯅ ꯉꯝꯊꯥꯗ ꯆꯥꯛꯆꯥ ꯍꯩꯖꯥꯅꯁꯤ ꯍꯥꯏꯗꯨꯅ ꯍꯧꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯉꯝꯊꯥꯅꯗꯤ ꯈꯪꯂꯝꯗꯦ꯫ ꯆꯨꯝꯅꯒꯤ ꯏꯇꯤꯡ ꯇꯤꯡꯅ ꯃꯃꯥꯟꯅꯕꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯝꯃꯤ꯫ ꯀꯨꯝ ꯑꯃ ꯉꯝꯊꯥꯅ ꯈꯨꯜꯒꯤ ꯑꯆꯧꯕ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝ ꯑꯃ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯍꯔꯥꯎꯕꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯖꯒꯣꯏ ꯁꯥꯕꯗꯨ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯈꯣꯏꯗꯥꯅ ꯌꯦꯡꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅꯁꯨ ꯉꯝꯊꯥꯕꯨ ꯈꯣꯏꯗꯥꯖꯈꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯝꯆꯣꯡꯊꯥꯡꯅꯤ ꯀꯧꯏ꯫ ꯃꯥꯅꯗꯤ ꯉꯝꯊꯥꯕꯨ ꯍꯥꯟꯅꯗꯒꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯖꯩ꯫ ꯈꯨꯜꯗꯨꯗ ꯂꯩꯕꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯉꯝꯊꯥꯒꯤ ꯍꯣꯠꯅꯕ ꯀꯟꯕ, ꯄꯨꯀꯩ ꯂꯟꯀꯩ ꯋꯥꯠꯇ ꯄꯥꯗꯕꯁꯤꯗ ꯌꯥꯝꯅ ꯀꯜꯂꯛꯅꯔꯝꯃꯤ꯫ ꯉꯝꯊꯥꯅꯗꯤ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯑꯃꯠꯇ ꯈꯣꯏꯗꯥꯅ ꯌꯦꯡꯂꯝꯗꯦ꯫ ꯂꯝꯆꯣꯡꯊꯥꯡꯅꯤꯅ ꯃꯌꯥꯝꯒꯤ ꯆꯥꯕ ꯊꯛꯄꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯃꯉꯣꯟꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯉꯝꯊꯥ ꯃꯇꯣꯝꯇ ꯄꯨꯛꯅꯤꯡꯗ ꯃꯋꯣꯟ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯝꯆꯣꯡꯊꯥꯡꯅꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ, ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯤꯟꯕꯤꯗꯨꯅ ꯉꯝꯊꯥ ꯑꯃꯁꯨꯡ ꯂꯝꯆꯣꯡꯊꯥꯡꯅꯤ ꯑꯅꯤꯗꯨ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯂꯝꯆꯣꯡꯊꯥꯡꯅꯤ
ꯐꯤꯁꯥ ꯂꯣꯟꯁꯥ ꯃꯁꯛ ꯃꯇꯧꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯃꯔꯝꯅ ꯈꯨꯜꯗꯨꯒꯤ ꯄꯥꯈꯪꯁꯤꯡꯅ ꯃꯤꯇꯥꯟꯅꯔꯝꯃꯤ꯫ ꯃꯤꯍꯧꯔꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯉꯝꯊꯥ ꯑꯃꯁꯨꯡ ꯂꯝꯆꯣꯡꯊꯥꯡꯅꯤꯕꯨ ꯀꯔꯝꯅ ꯑꯋꯥꯕ ꯅꯪꯍꯟꯁꯤꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯔꯤꯕ꯭ꯔꯥ? ꯉꯁꯤꯁꯦ ꯈꯨꯟꯒꯤ ꯅꯨꯄꯥ ꯃꯌꯥꯝ ꯍꯧꯅꯔꯒ ꯇꯨꯔꯦꯜꯗ ꯉꯥ ꯐꯥꯕ ꯆꯠꯀꯗꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯏꯇꯥꯎ ꯍꯣꯏꯁꯨ ꯑꯩ ꯍꯧꯕ ꯂꯥꯛꯂꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯆꯥꯛ ꯈꯔ ꯉꯟꯅ ꯊꯣꯡꯉꯨꯀꯣ꯫ ꯌꯥꯔꯕꯗꯤ ꯉꯁꯤꯒꯤ ꯉꯥ ꯐꯥꯕ ꯑꯗꯣ ꯆꯠꯄꯤꯈ꯭ꯔꯅꯨꯕ꯫ ꯉꯔꯥꯡ ꯑꯩ ꯃꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦꯕ꯫ ꯌꯥꯔꯕꯗꯤ ꯏꯕꯨꯡꯁꯤꯡ ꯑꯗꯨꯅ ꯍꯧꯕ ꯂꯥꯛꯂꯕꯁꯨ ꯈꯔ ꯐꯖꯅ ꯑꯃꯨꯛꯇ ꯍꯥꯏꯗꯣꯛꯄꯤꯈꯣ꯫ ꯃꯪꯍꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯎꯔꯝꯕ ꯍꯥꯏꯕꯁꯦ ꯇꯥꯏꯕꯪꯗꯁꯨ ꯑꯋꯥꯕ ꯇꯥꯒꯜꯂꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯂꯤꯕꯗꯨꯅꯤ꯫ ꯃꯪꯒꯤ ꯋꯥꯕꯨ ꯌꯥꯝꯅ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅꯅꯦ ꯑꯩ ꯆꯠꯂꯔꯣꯏꯒꯦ꯫ ꯏꯇꯥꯎ ꯍꯣꯏꯗꯁꯨ ꯐꯖꯅ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ꯫ ꯏꯇꯥꯎ ꯉꯝꯊꯥ, ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯤꯕ ꯑꯁꯤꯕꯣ? ꯃꯤ ꯂꯣꯏꯅ ꯉꯥꯏꯅꯍꯧꯔꯦ, ꯏꯇꯥꯎ ꯈꯛꯇ ꯉꯥꯏꯔꯦꯅꯦ ꯋꯥꯠꯂꯤꯁꯦ꯫ ꯏꯇꯥꯎ, ꯅꯈꯣꯏ ꯁꯥꯎꯔꯅꯨ꯫ ꯉꯁꯤꯗꯤ ꯉꯥ ꯐꯥꯕ ꯆꯠꯄꯗꯣ ꯑꯩ ꯌꯥꯎꯔꯔꯣꯏꯒꯦ꯫ ꯃꯇꯨꯡ ꯆꯠꯄꯗ ꯑꯣꯏꯅ ꯌꯥꯎꯔꯒꯦ꯫ ꯍꯦꯔꯥ ꯏꯇꯥꯎ, ꯃꯗꯨ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ꯫ ꯅꯍꯥꯟ ꯃꯈꯩ ꯉꯥ ꯐꯥꯕ, ꯁꯥ ꯇꯥꯟꯕꯗ ꯊꯋꯥꯏ ꯌꯥꯎꯈ꯭ꯔꯕ ꯅꯪꯅ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯉꯥ ꯐꯥꯕ ꯆꯠꯄ ꯌꯥꯎꯔꯔꯣꯏ ꯍꯥꯏꯕꯗꯨꯗꯤ ꯅꯇꯥꯎ ꯑꯩꯈꯣꯏ ꯑꯣꯏꯅ ꯏꯀꯥꯏꯔꯦꯗ꯫ ꯐꯔꯦ ꯏꯇꯥꯎ, ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯣ꯫ ꯏꯇꯥꯎ ꯃꯌꯥꯝ, ꯆꯠꯂꯁꯤ꯫ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯏꯇꯥꯎ, ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯦꯍꯦ꯫ ꯃꯌꯥꯝ ꯉꯥ ꯑꯁꯤ ꯅꯥꯟꯊꯣꯛꯍꯟꯈꯤꯕ ꯌꯥꯔꯣꯏꯀꯣ꯫ ꯅꯨꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯀꯅꯥꯅꯣꯃ ꯆꯪꯁꯤꯟꯗꯨꯅ ꯇꯥꯟꯊꯣꯔꯛꯎ꯫ ꯃꯌꯥꯝꯅ ꯊꯠꯂꯒ ꯉꯥ ꯑꯁꯤ ꯍꯦꯛꯇ ꯐꯥꯔꯁꯤ꯫ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯐꯝꯁꯤꯗ ꯉꯝꯊꯥꯕꯨ ꯆꯪꯍꯜꯂꯁꯤ꯫ ꯃꯥꯗꯤ ꯃꯈꯨꯠꯅ ꯍꯨꯝꯂꯒ ꯉꯥ ꯐꯥꯕꯁꯨ ꯌꯥꯝꯅ ꯍꯩꯕꯅꯤ꯫ ꯍꯣ ꯏꯇꯥꯎ ꯉꯝꯊꯥ, ꯍꯣ ꯏꯇꯥꯎ ꯉꯝꯊꯥ, ꯁꯣꯝꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ꯫ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ? ꯏꯇꯥꯎꯗꯤ ꯉꯥꯒ ꯌꯥꯝꯅ ꯐꯥꯔꯝꯂꯤꯕ ꯑꯣꯏꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯉꯥꯒ ꯑꯃꯠꯇ ꯐꯥꯗ꯭ꯔꯦ꯫ ꯉꯝꯊꯥ, ꯉꯥ ꯑꯆꯧꯕ ꯑꯃ ꯅꯨꯡ ꯑꯁꯤꯒꯤ ꯀꯥꯔꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯃꯗꯨ ꯅꯪ ꯑꯃꯨꯛꯇ ꯆꯪꯁꯤꯜꯂꯒ ꯇꯥꯟꯊꯣꯔꯛꯎ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯊꯠꯂꯛꯀꯦ꯫ ꯑꯗꯣ ꯅꯨꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ꯫ ꯃꯁꯤꯒꯤ ꯀꯥꯔꯛ ꯑꯁꯤꯗ ꯆꯪꯕ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦꯅꯦ꯫ ꯍꯦꯔꯥ ꯏꯇꯥꯎ, ꯅꯕꯨꯛ ꯐꯠꯇꯕ ꯇꯧꯔꯛꯀꯅꯨ꯫ ꯏꯇꯥꯎꯗꯤ ꯉꯥꯗꯨ ꯌꯥꯝꯅ ꯐꯥꯔꯕꯅꯤ, ꯑꯩꯈꯣꯏꯗꯤ ꯑꯃꯠꯇ ꯐꯥꯗ꯭ꯔꯤ꯫ ꯑꯗꯨꯒ ꯏꯇꯥꯎꯗꯤ ꯉꯥ ꯐꯥꯕꯁꯨ ꯌꯥꯝꯅ ꯍꯩꯕꯗꯨꯗ ꯁꯨꯝ ꯆꯪꯕꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯐꯔꯦ ꯏꯇꯥꯎ, ꯑꯩ ꯆꯪꯁꯤꯜꯂꯒꯦ꯫ ꯑꯀꯣꯏꯕꯁꯦ ꯊꯠꯇꯨꯅ ꯂꯩꯔꯝꯃꯨ꯫ ꯃꯌꯥꯝ, ꯅꯨꯡ ꯑꯁꯤ ꯆꯥꯎꯃꯟꯈꯤꯕꯅ ꯑꯩꯈꯣꯏꯅ ꯏꯟꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯍꯣꯔꯦꯟ ꯂꯝꯆꯣꯡꯊꯥꯡꯅꯤꯅ ꯍꯪꯂꯒ ꯑꯩꯈꯣꯏ ꯀꯔꯤ ꯈꯨꯝꯁꯤꯒꯦ? ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯋꯥꯔꯤꯁꯦ ꯍꯥꯏꯗꯣꯛꯂꯨꯔꯒꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯧꯇꯨꯅꯔꯒ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ꯫
ꯑꯗꯨꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯁꯦ ꯍꯣꯏ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯍꯦꯛ ꯈꯪꯂꯛꯄꯗ ꯑꯩꯈꯣꯏ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯂꯣꯏ ꯍꯥꯏꯅ ꯋꯥꯁꯛꯅꯁꯤ Ibung khoi, ngam thadi karai da lebi haurabage. Ho ibema, na puroi bangam thado, angak pamini he. Nga yam na phai, han kiroi hai howine. ꯑꯩꯉꯣꯟꯗꯗꯤ ꯍꯌꯦꯡ ꯍꯜꯂꯛꯀꯅꯤ ꯕꯨ ꯍꯥꯏꯔꯛꯏꯅꯦ ꯑꯩꯅ ꯏꯆꯟꯗꯣ ꯃꯇꯣꯝꯇ ꯂꯩꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯗꯨꯅꯗꯤ ꯉꯥ ꯑꯁꯨꯛ ꯌꯥꯝꯅ ꯐꯥꯔꯤꯕꯁꯤꯕꯨ ꯌꯨꯝꯗ ꯀꯃꯥꯏꯅ ꯍꯟꯗꯣꯏꯅꯣ ꯍꯥꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯈꯨꯝꯗꯣꯔꯛꯏ ꯃꯤꯗꯥ ꯑꯃꯅꯤ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯏꯕꯦꯝꯃ Asuk thengla phawba halaktriba sibu kaitawba yaurabajano. Phare, imungda changduna oina ngairurage. Hauzik phawba halaktriba sinadi karigumba khudongthiba ama soidana thoklamlagani. Phare, ai ipa khulakpagi manakta chattuna haijarurage. Ipa khulakpa. Icha nupi, kuri leire. Hayuto ipata. Ipa, ngarang khulgi nupasing turil nga phaba chatpadu aigi ipuroiba ngamthasu yaukhibani. Adubu, aigi ipuroiba do hozik phawba halaktre. Aigi ipuroiba bu thibada ipana mateng pangbiyu. Ha, kuri haipa. Ngam thapu halaktre haipa. Pre. Atuti, ngarang mahaka chatmin nakhipa miyosing atu ipa kokhat lage. Atuka, wahang pawhang taurage. Isanupi, nahakrisu waganuko. Hoi ipa. Hey, nakoy kana lay. Ngarang turenta nga papayaw rupa miyosing atu. Aiki inakta lakta payate haituna pagpiruso. Isa ngarang nakoy ka puna nga papa chatmin nakipa Icha nupa ngamtha atu
ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯃꯍꯥꯛ ꯃꯐꯝ ꯃꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯍꯧꯔꯤꯕꯅꯣ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯔꯣꯗꯣ ꯏꯄꯥ ꯈꯨꯂꯥꯛꯄ ꯉꯝꯊꯥ ꯍꯥꯏꯕ ꯅꯨꯄꯥꯗꯨ ꯑꯉꯛꯄ ꯅꯨꯄꯥꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯨꯃꯤꯠ ꯇꯥꯔꯛꯂꯦ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯕꯕꯨ ꯃꯥꯅ ꯁꯤꯈꯥꯡ ꯈꯥꯡꯒ ꯌꯥꯗ꯭ꯔꯤꯕꯅꯤ ꯑꯆꯨꯝꯕꯅꯤ ꯏꯄꯥ ꯈꯨꯂꯥꯛꯄ ꯑꯩꯈꯣꯏ ꯄꯨꯟꯅ ꯉꯥ ꯐꯥꯕ ꯆꯠꯃꯤꯟꯅꯔꯦ ꯑꯩꯈꯣꯏꯗꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ ꯍꯟꯅꯔꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯉꯝꯊꯥꯅ ꯉꯥ ꯌꯥꯝꯅ ꯐꯥꯔꯦ ꯂꯩꯍꯧꯈꯤꯒꯦ ꯅꯈꯣꯏ ꯆꯠꯂꯝꯃꯣ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯍꯜꯂꯛꯂꯦ ꯉꯝꯊꯥꯅ ꯂꯩꯍꯧꯈꯤꯒꯦ ꯍꯥꯏꯔꯕꯁꯨ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯥꯕꯨ ꯄꯨꯔꯛꯄ ꯌꯥꯗꯕꯔꯥ ꯃꯌꯨꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯝꯆꯣꯡ ꯊꯥꯡꯅꯤ ꯃꯇꯣꯝꯃꯠꯇ ꯂꯩꯍꯧꯔꯤꯕꯅꯤ ꯆꯠꯂꯁꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏꯅ ꯊꯦꯝꯂꯒ ꯄꯨꯔꯛꯂꯝꯒꯗꯕꯅꯤ ꯏꯄꯥ ꯈꯨꯂꯥꯛꯄ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕ ꯌꯥꯕꯗꯤ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯏꯇꯥꯎ ꯉꯝꯊꯥꯅ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯅꯆꯥ ꯑꯩꯅ ꯍꯥꯏꯕꯗ ꯊꯥꯖꯕꯤꯗ꯭ꯔꯒꯅ ꯑꯩꯈꯣꯏꯒ ꯉꯔꯥꯡ ꯄꯨꯟꯅ ꯉꯥ ꯐꯥꯕ ꯆꯠꯃꯤꯟꯅꯔꯨꯕ ꯏꯇꯥꯎꯁꯤꯡ ꯑꯁꯤꯗ ꯍꯦꯛꯇ ꯍꯪꯕꯤꯌꯨ ꯏꯄꯥ ꯈꯨꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅꯗꯤ ꯏꯇꯥꯎ ꯉꯝꯊꯥꯗꯨ ꯊꯦꯡꯉꯦ ꯆꯠꯂꯁꯦ ꯌꯥꯝꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯏꯆꯜ ꯂꯝꯆꯣꯡ ꯊꯪꯅꯤꯒꯤꯗꯤ ꯊꯣꯏꯅꯕꯨ ꯈꯟꯗ꯭ꯔꯕ ꯃꯥꯜꯂꯤꯗ ꯉꯥ ꯌꯥꯝꯅ ꯐꯥꯔꯛꯈꯤꯗꯧꯔꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯂꯩꯍꯧꯔꯤꯕꯅꯤ ꯏꯄꯥ ꯂꯩꯍꯧꯔꯤꯕꯅꯤ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯑꯄꯥꯅ ꯊꯥꯖꯔꯦ ꯑꯗꯨꯕꯨ ꯉꯝꯊꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯁꯣꯏꯗꯅ ꯊꯣꯛꯂꯝꯂꯒꯅꯤ ꯐꯔꯦ ꯈꯨꯜꯒꯤ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯉꯝꯊꯥꯕꯨ ꯊꯤꯔꯨꯔꯁꯦ